ꯉꯁꯤ ꯂꯥꯏꯐꯁꯤꯗꯤ ꯈꯔ ꯀꯥꯟꯅꯕ ꯑꯃ ꯇꯧꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯁꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯑꯩ ꯀꯣꯟꯇꯦꯝꯒꯤ ꯈꯜꯂꯤꯕꯀꯣ ꯑꯊꯨꯕꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯐꯪꯗꯕꯒꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯖꯣꯕꯁꯦ ꯀꯃꯥꯏꯅ ꯐꯪꯅꯕ ꯈꯣꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯪꯇꯝ ꯇꯝꯕ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯃꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯂꯥꯏꯐ ꯁꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯌꯦꯡꯕꯤꯔꯛꯄꯗ ꯀꯔꯝꯕ ꯃꯇꯥꯡꯗ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯗ ꯍꯥꯏꯔꯞ ꯁꯨꯝ ꯈꯟꯅ ꯅꯩꯅꯅꯕꯅ ꯊꯥꯖꯔꯛꯄꯅꯦ ꯑꯗꯣ ꯄꯥꯠꯇ ꯂꯩ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃꯤꯅꯦꯕꯨ ꯇꯝꯕꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗ ꯑꯩ ꯑꯈꯪꯕ ꯈꯔ ꯁꯤꯌꯔ ꯇꯧꯒꯦꯅ ꯑꯊꯨꯕꯗ ꯁꯦꯝꯃꯛꯀꯦ ꯀꯣꯟꯇꯦꯟ ꯑꯃ ꯑꯗ ꯁꯨꯝ ꯂꯥꯏꯐꯁꯦ ꯀꯌꯥ ꯊꯥꯗꯕꯅꯤꯅ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯈꯪꯕ ꯈꯔ ꯁꯤꯌꯔ ꯇꯧꯔꯛꯀꯦꯅ ꯊꯥꯔꯛꯄꯅꯦ ꯂꯥꯏꯐꯁꯦ ꯃꯤꯁꯦ ꯈꯔ ꯌꯦꯡꯉꯀꯥꯟꯗ ꯍꯧꯁꯤꯀꯣ ꯁꯨꯃꯥꯏꯅ ꯁꯛꯀ ꯊꯣꯛꯄꯁꯤꯒꯤ ꯇꯧꯗꯕꯅꯤꯅ ꯍꯩꯇꯦꯕꯀꯣ ꯖꯣꯕꯀꯤ ꯃꯇꯥꯡꯗ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯇꯧꯁꯦ ꯑꯩꯅ ꯈꯪꯕ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯂꯥꯏꯔꯤꯛꯁꯦ ꯀꯃꯥꯏꯅ ꯁꯤꯜꯂ ꯈꯣꯠꯂꯒ ꯄꯥꯁ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯀꯣ ꯑꯗ 9-10 ꯀꯥꯔꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤ ꯇꯧꯅꯤꯡꯉꯤꯅꯣ ꯈꯣꯠꯅꯤꯡꯉꯤꯅꯣ ꯑꯗꯨꯗ ꯐꯖꯅ ꯒꯥꯏꯗꯦꯟꯁ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯈꯔ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯄꯪꯇꯝ ꯇꯝꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗ 10 ꯂꯣꯏꯔꯒ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯀꯃꯥꯏꯅ ꯇꯝꯒꯅꯤ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯗꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯀꯣꯟꯇꯦꯛꯁꯇ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯧꯖꯤꯛ ꯃꯃꯤꯡ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯟꯅꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯗꯨꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯑꯩ ꯋꯥꯈꯜ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯦ ꯇꯥꯗꯦꯕꯀꯣ ꯀꯌꯥ ꯐꯖꯅ ꯇꯧꯕꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯧꯖꯤꯛ ꯃꯃꯤꯡ ꯈꯔ ꯑꯗꯨꯝ ꯇꯥꯔꯤꯕꯁꯤꯡꯁꯤꯗ ꯇꯧꯔꯀꯥꯟꯗ 12 ꯂꯣꯏꯔꯛꯄꯗꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯁꯨꯝ ꯁꯛꯀ ꯊꯣꯛꯄꯒꯤꯁꯦ ꯍꯩꯕ꯭ꯔꯅ ꯁꯨꯝ ꯌꯦꯡꯉꯛꯄꯅꯦ ꯉꯁꯤꯒꯤꯁꯤꯅ ꯂꯥꯏꯐꯁꯦ ꯄꯥꯛꯅ ꯊꯥꯗꯕꯅꯤꯅ ꯁꯛꯁꯦ ꯊꯤꯕꯅꯤꯅ ꯍꯩꯇꯦꯕꯀꯣ ꯁꯛ ꯅꯨꯡꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕꯤ ꯈꯣꯠꯄꯤꯁꯦ ꯑꯗ ꯀꯩꯀꯩ ꯑꯦꯛꯖꯥꯝ ꯂꯩ ꯔꯦꯜꯋꯦꯁꯀꯤ ꯑꯦꯛꯖꯥꯝ ꯃꯅꯤꯄꯨꯔꯒꯤ ꯀꯔꯞꯁꯟꯁꯤꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯇꯥꯏꯗꯅꯀꯣ ꯑꯗꯣ ꯑꯅꯧꯕ ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤ ꯇꯧꯔꯛꯇꯕꯗꯤ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯗꯥꯎꯠ ꯂꯩꯇꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯇꯧꯕ ꯌꯥꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯈꯪꯕ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯒꯤ ꯀꯣꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯤꯒꯤꯁꯤꯅ ꯏꯁꯇꯥꯔꯠ ꯑꯞ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯏꯁꯇꯥꯔꯠ ꯇꯧꯊꯣꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏꯐꯁꯦ ꯁꯨꯝ ꯊꯥꯕ ꯍꯩꯕ꯭ꯔꯥꯅ ꯌꯦꯡꯉꯝꯕꯅꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯖꯣꯞꯀꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯀꯩ ꯇꯧꯕ ꯌꯥꯕ ꯂꯩ ꯑꯗꯩ ꯑꯦꯖ ꯀꯩꯀꯥ ꯆꯥꯎꯔꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯨꯔꯥ ꯑꯣꯏꯅ ꯁꯨꯒꯥꯏꯅ ꯚꯤꯗꯤꯑꯣ ꯖꯣꯕ ꯈꯨꯗꯤꯡꯒꯤ ꯇꯥꯔꯗꯤ ꯀꯩꯅꯣ ꯇꯧꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔ ꯀꯥꯟꯗ ꯅꯤꯠ ꯊꯥꯕ ꯍꯥꯏꯔꯁꯤꯅꯦ ꯀꯣ ꯅꯤꯠ ꯊꯥꯕꯁꯤ ꯍꯥꯟꯅꯗꯤ ꯑꯦꯇꯦꯝ 3 ꯑꯗꯩ 5 ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯦꯇꯦꯝ ꯃꯁꯤꯡ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯀꯛꯅꯕ ꯈꯪꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯃꯊꯪ ꯑꯩꯅ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯅꯔꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯀꯩꯀꯥꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯛꯑꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨ ꯁꯦꯝꯃꯛꯀꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯄ ꯖꯣꯕꯀꯤ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯗꯤ ꯆꯍꯤ ꯀꯌꯥꯗꯩꯅ ꯀꯌꯥꯐꯧꯅ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯗꯤ ꯈꯪꯗꯕꯗꯒꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯗꯒꯤ ꯊꯕꯛ ꯐꯪꯗꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯥꯕ ꯌꯥꯕ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩ ꯀꯟꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯦꯟ ꯅꯨꯡꯒꯤꯁꯦ ꯍꯣꯏ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯁꯦꯜ ꯄꯤꯗꯅ ꯇꯧꯕꯁꯦ ꯑꯩꯅ ꯈꯪꯗꯕꯅꯗꯤ ꯑꯣꯏꯔꯝꯅꯤꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩ ꯀꯌꯥ ꯊꯥꯖꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯤ ꯊꯕꯛꯇꯤꯀꯣ ꯑꯗꯣ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯇꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯤꯅ ꯈꯔ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯁꯦꯝꯖꯔꯛꯀꯦ ꯃꯅꯤꯄꯨꯔꯒꯤꯁꯨ MPSC ꯀꯩꯀꯥꯕꯨꯗꯤ ꯀꯔꯞꯁꯟ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯒꯤꯁꯨ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯃꯦꯗꯤꯀꯦꯜ ꯂꯩꯕ ꯂꯩꯕ ꯁꯨꯝꯕꯁꯤꯡ ꯀꯃꯥꯏꯅ ꯀ꯭ꯂꯥꯁ ꯀꯌꯥꯗꯒꯤ 12 ꯊꯥꯔꯤꯉꯩꯗꯤ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯦꯀꯣ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯨꯝꯕ ꯅꯤꯠꯀꯨꯝꯕꯁꯤꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯉꯥꯡꯁꯤꯡ
ꯑꯗꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯩꯌꯦ ꯚꯤꯗꯤꯑꯣꯗꯨꯗꯕꯨꯗꯤ ꯐꯖꯅ ꯁꯦꯝꯃꯛꯀꯦ ꯉꯁꯤꯁꯤꯅ ꯏꯁꯇꯥꯔꯠ ꯑꯞꯅꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯤ ꯊꯕꯛꯁꯦ ꯌꯥꯝ ꯆꯦꯟꯖꯅꯤꯡꯕ ꯃꯤꯁꯦꯀꯣ ꯑꯗꯨꯒ ꯈꯪꯗꯦꯅꯦ ꯊꯕꯛ ꯑꯗꯨ ꯑꯩꯅꯒ ꯁꯤꯗꯣ ꯀꯧꯔꯕꯅꯤ ꯊꯕꯛ ꯑꯗꯨꯗꯣ ꯀꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯈꯪꯉꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯋꯦꯕꯁꯥꯏꯠꯇ ꯊꯑꯣꯏꯅ ꯊꯤꯕꯁꯨ ꯇꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯤꯀꯣ ꯑꯗꯨꯝꯕ ꯃꯤꯁꯤꯡꯗꯨꯒꯤ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯁꯨ ꯂꯩꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗꯨ ꯂꯣꯏꯅ ꯍꯥꯄꯛꯀꯦ ꯒ꯭ꯂꯣꯔꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯀꯥꯟꯅ ꯒ꯭ꯂꯣꯔꯤ ꯖꯣꯐ ꯀꯥꯟꯅ ꯑꯩꯁꯨ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯌꯥꯎꯋꯦ ꯑꯗ ꯂꯣꯏꯅꯃꯛ ꯌꯥꯝ ꯐꯥꯁ ꯑꯣꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯨ ꯑꯗꯨꯝ ꯁꯦꯟꯅꯔ ꯂꯩꯕ ꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝꯕ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯨꯝꯕ ꯌꯥꯎꯁꯟꯕꯁꯨ ꯌꯥꯏ ꯑꯗꯣ ꯁꯨꯝ ꯌꯦꯡꯕ ꯑꯞꯗꯦꯠ ꯑꯗꯨꯝ ꯊꯕꯛ ꯊꯥꯔꯛꯄꯁꯤꯡꯗꯣ ꯏꯁꯥꯒ ꯆꯥꯟꯅꯕ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯊꯥꯔꯀꯥꯟꯗ ꯌꯥꯎꯔꯛꯀꯗꯧꯅꯤꯅ ꯊꯕꯛ ꯑꯁꯤꯗꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯑꯗ ꯍꯣꯏ ꯊꯕꯛ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯝꯕꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈꯔꯦ ꯑꯗꯒꯤ ꯊꯕꯛ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯃꯊꯪ ꯌꯥꯝ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕꯀ ꯑꯗꯒꯤ ꯀꯩꯅꯣꯒ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯃꯤꯁꯤꯡ ꯍꯥꯏꯔꯦ ꯑꯗꯨꯝꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯒ ꯒꯣꯔꯃꯦꯟ ꯖꯣꯕꯀ ꯑꯅꯤꯁꯤ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯇꯧꯒꯗꯧꯕꯗꯤ ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯑꯍꯥꯟꯕꯗ ꯖꯣꯕꯁꯦ ꯀꯃꯥꯏꯅ ꯀ꯭ꯂꯥꯁ ꯀꯌꯥꯒꯤ ꯑꯉꯥꯡꯅ ꯀꯌꯥ ꯀꯥꯕ ꯃꯤꯅ ꯑꯗꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯧꯏ ꯈꯣꯠꯂꯤ SSC ꯂꯩꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯏꯗꯣ ꯇꯧꯖꯔꯛꯀꯦ ꯑꯩ ꯑꯈꯪꯕ ꯁꯤꯌꯥꯔ ꯇꯧꯖꯒꯦꯀꯣ ꯑꯩ ꯌꯥꯝ ꯈꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1,200 1,000 1,200 ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯃꯣꯏꯅ ꯌꯦꯡꯕꯗꯒꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯣ ꯀꯧꯏ ꯈꯣꯠꯂꯤ ꯁꯤꯗꯒꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗꯒꯤ ꯆꯪꯉꯒ ꯈꯪꯒꯗꯧꯅꯤ ꯈꯣꯠꯀꯗꯧꯅꯦꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯗꯒꯤ ꯃꯥꯏ ꯄꯥꯛꯄꯒꯨꯝꯕ ꯑꯣꯏꯈ꯭ꯔꯗꯤ ꯐꯩꯗꯅꯀꯣ ꯑꯗꯨꯝꯁꯨ ꯀꯥꯟꯅꯩ ꯑꯗꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯑꯗꯨ ꯁꯦꯝꯃꯛꯑꯒꯦ ꯑꯊꯨꯕꯗ ꯖꯣꯕꯀꯤ ꯍꯧꯖꯤꯛ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯔꯦꯠꯁꯦ ꯌꯥꯝ ꯋꯥꯡꯉꯦꯀꯣ ꯑꯗꯨ ꯂꯥꯏꯔꯤꯛ ꯃꯇꯝ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇ ꯁꯦꯝꯃꯛꯀꯦ ꯑꯉꯥꯡꯁꯤꯡ ꯉꯔꯥꯡ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ ꯉꯁꯤ 24 ꯃꯥꯔꯁꯅꯤꯅ ꯉꯔꯥꯡ 23 ꯂꯣꯏꯈ꯭ꯔꯦ ꯑꯗ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯁꯦ ꯑꯔꯣꯏꯕꯤꯗꯅꯦꯕ ꯍꯥꯏꯗꯤ ꯁꯤꯜꯂ ꯈꯣꯠꯂꯒ ꯇꯧꯗꯕꯗꯤ ꯂꯩꯔꯝꯒꯅꯤ ꯑꯌꯥꯝꯕꯅ ꯁꯤꯟꯕ ꯈꯣꯠꯄꯗꯤ ꯇꯧꯋꯤꯗꯅ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣ ꯅꯣꯠ ꯇꯧꯕ ꯈꯣꯠꯄꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯀꯣꯝꯄꯤꯇꯤꯇꯤꯞ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄꯗ ꯀꯩꯁꯨꯝ ꯀꯥꯟꯅꯕ ꯂꯩꯇꯦꯕꯀꯣ ꯍꯥꯏꯗꯤ ꯖꯤ ꯊꯥꯕ ꯍꯥꯏꯔꯣ ꯑꯗꯩ ꯅꯤꯠ ꯊꯥꯕꯕꯨ ꯍꯥꯏꯔꯣ ꯑꯗꯩ ꯑꯥꯏꯖꯔꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯕꯨ ꯍꯥꯏꯔꯣ ꯑꯦꯛꯖꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯁꯤꯟꯕꯒꯤ ꯔꯨꯝ ꯑꯝꯇ ꯂꯩꯇꯦ ꯍꯣꯏ ꯃꯦꯇ꯭ꯔꯤꯛ ꯇꯨꯐꯥꯎꯇꯤ ꯄꯥꯁ ꯇꯧꯗ ꯌꯥꯗꯕꯩ ꯇꯧꯔꯦꯅꯁꯨ ꯈꯜꯂꯁꯦ ꯑꯗꯣ 11ꯗꯒꯤꯗꯤ ꯐꯖꯅ ꯑꯩꯒꯤ ꯃꯣꯠꯇ 11 ꯀꯥꯔꯛꯄꯗꯩꯗꯤ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯇꯝꯍꯟꯅꯤꯡꯉꯦꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯃꯈꯣꯡ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯨꯗ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯎꯈꯠꯄ ꯀꯥꯟꯅꯃꯤꯟꯅꯕꯗꯣ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯅꯦ ꯍꯥꯔꯕꯥꯔꯠ ꯁ꯭ꯀꯨꯜꯁꯦ ꯑꯩꯅ ꯊꯥꯖꯕ ꯁ꯭ꯀꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯥꯏ ꯐꯦꯚꯔꯗ ꯂꯩꯕ ꯈꯣꯠꯄꯩ ꯅꯠꯇꯕ ꯃꯥꯒꯤꯁꯨ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯌꯥꯔꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯈꯪꯕ ꯌꯥꯎꯔꯗꯤ ꯐꯔꯦ ꯈꯪꯗꯕ ꯌꯥꯎꯔꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯝꯒꯦ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯗꯣ ꯃꯣꯏꯒꯤ 10 ꯊꯥꯈꯤꯕꯁꯤꯡꯗꯣ ꯃꯣꯏꯒꯤ ꯑꯦꯃꯤ ꯀꯥꯔꯠꯇꯨ ꯇꯧꯔꯀꯥꯟꯗ ꯊꯥꯖꯤꯟꯒꯗꯧꯅꯦꯕ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯤꯡ ꯆꯟꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯊꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯨꯄꯥ 100 ꯆꯪꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯊꯥꯖꯤꯜꯍꯧꯗ꯭ꯔꯗꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯇꯝꯖꯒꯦꯒꯤ ꯐꯣꯝꯗꯣ ꯂꯧꯕ ꯌꯥꯗꯦꯕ ꯁꯤ ꯈꯪꯗꯕ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯗ ꯏꯅꯥꯎꯄꯥ ꯇꯝꯕꯩꯗ ꯃꯣꯏꯗꯣ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜ ꯇꯝꯍꯟꯗꯣꯏꯅꯤꯅꯦ ꯍꯥꯏ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗꯤ ꯇꯧꯍꯧꯗꯕ ꯑꯗꯨꯅ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯉꯔꯥꯡ ꯑꯦꯛꯖꯥꯝ 10 ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯏ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯊꯥꯔꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯂꯨꯄꯥ 100 ꯆꯪꯕꯅꯦ ꯑꯦꯗꯃꯤꯠ ꯀꯥꯔꯠꯇꯨꯒ ꯐꯣꯇꯣ ꯇꯧꯔꯒ ꯃꯣꯏ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯀꯥꯟꯗ harbardSchool.com ꯇꯧꯔꯀꯥꯟꯗ ꯊꯣꯛꯄꯅꯦꯕꯀꯣ ꯀ꯭ꯂꯥꯁ 11 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯏꯁ ꯂꯥꯏꯐ ꯅꯥꯎꯅ ꯊꯥꯔ ꯂꯩꯕꯅꯦ ꯑꯗ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯇꯧꯍꯧꯒꯗꯧꯅꯦ ꯑꯗꯨ ꯇꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯐꯣꯝ ꯂꯧꯕꯗꯣ ꯌꯥꯗꯕꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤꯅ 10ꯒꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄ ꯅꯣꯉꯥꯟꯕꯗ ꯀ꯭ꯂꯣꯖ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯣꯏ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜꯁꯦ ꯑꯩꯅ ꯊꯥꯖꯕ ꯁ꯭ꯀꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯁꯤꯗ ꯇꯝꯃꯤꯁꯤꯡꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁ ꯐꯥꯎꯔꯤꯁꯤꯡꯁꯦ ꯐ꯭ꯔꯦꯁꯔꯗ ꯐꯥꯎꯔꯤꯁꯤꯡꯁꯦ 40 45 ꯅꯤꯐꯨꯉꯥꯁꯦ ꯑꯗꯨꯝ ꯐ꯭ꯔꯦꯁꯔꯗ ꯐꯥꯎꯕꯁꯦ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯍꯦꯛꯇ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯈꯪꯕꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯣꯏ ꯋꯦꯕꯁꯥꯏꯠꯇꯁꯨ ꯌꯦꯡꯉꯣ ꯐꯣꯇꯣ ꯄꯨꯂꯞ ꯊꯥꯒꯠꯄꯅꯦ ꯑꯗꯒꯤ
ꯅꯦꯠ ꯐ꯭ꯔꯦꯁꯔꯗꯒ ꯐꯥꯎꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯖꯕ ꯁ꯭ꯀꯨꯜꯅꯦ ꯁ꯭ꯀꯨꯜꯗꯇꯩꯁꯨ ꯐꯔꯝꯒꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯄꯥꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯦꯟꯁꯇ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯛꯁꯤꯟꯕꯃꯛꯇ ꯑꯣꯏꯔꯣ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯈꯨꯖꯤꯟꯒꯥꯏ ꯅꯨꯡꯇꯤꯒꯤ ꯆꯦꯛ ꯇꯧꯋꯦꯕꯀꯣ ꯏꯅꯥꯎꯄꯥ ꯇꯝꯕꯅꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ 10 ꯊꯥꯈꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯁꯤꯗ ꯉꯥꯎꯁꯟꯅꯗꯅ ꯉꯔꯥꯡ ꯅꯍꯥꯟ ꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯇꯅ ꯁꯣꯔꯣꯛꯇꯒ ꯆꯠꯈꯤꯕꯁꯤꯡ ꯎꯏꯌꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯑꯉꯥꯡꯈꯩꯁꯦ ꯌꯥꯝ ꯍꯔꯥꯎꯔ ꯃꯥꯅ ꯄꯩꯈꯥ ꯂꯣꯏꯔꯦꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯛꯇ ꯍꯧꯋꯤꯅꯦ ꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯇꯅ ꯆꯠꯂꯤꯁꯤꯡꯁꯦ ꯍꯥꯏ ꯑꯗꯨꯅ ꯐꯖꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯖꯕ ꯑꯉꯥꯡꯁꯤꯡꯁꯨ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ 10ꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁ꯭ꯀꯨꯜꯂꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯐꯖꯅ ꯁꯦꯝꯃꯛꯀꯦ 12 ꯂꯣꯏꯔꯀꯥꯟꯗ ꯀꯔꯤ ꯇꯝꯕ ꯌꯥꯏ ꯑꯗꯒꯤ ꯀꯣꯂꯦꯖꯇ ꯆꯪꯕꯒꯤ ꯈꯣꯠꯄꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯕ ꯈꯣꯠꯄ ꯀ꯭ꯋꯦꯠ ꯀꯥꯟꯅꯒ ꯂꯩꯕ ꯈꯣꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯅꯣꯡꯃ ꯐꯖꯅ ꯁꯦꯝꯃꯛꯀꯦ ꯃꯔꯨꯑꯣꯏꯅ ꯑꯊꯨꯕꯗ ꯖꯣꯕ 12 ꯂꯣꯏꯕ ꯑꯉꯥꯡ ꯑꯃꯅ ꯀꯔꯤ ꯊꯥꯕ ꯌꯥꯏ ꯑꯗꯒꯤ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯂꯣꯏꯔꯕ ꯑꯃꯅ ꯀꯔꯤ ꯊꯥꯕ ꯌꯥꯏ ꯀꯩꯀꯩ ꯑꯦꯛꯖꯥꯝ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯑꯦꯅꯆꯤꯡꯕꯗꯣ ꯑꯗꯨꯗꯣ ꯊꯥꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯊꯕꯛꯁꯦ ꯁꯨꯡꯇꯧ ꯇꯧꯕꯤꯔꯣꯅꯣꯅ ꯍꯥꯏꯖꯒꯦ ꯀꯩꯅꯣꯒꯤꯗ ꯀꯩꯅꯣꯒꯤ 12 ꯐꯦꯜꯗ ꯃꯅꯣꯖꯅ ꯀꯩꯅꯣ ꯗꯤ ꯑꯦꯁ ꯄꯤꯗꯨꯗ ꯃꯥꯁꯨ ꯑꯣꯐꯤꯁꯥꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏ ꯀꯥꯟꯗ ꯀꯩꯗꯧꯗꯨꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤꯗꯅ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯦ ꯁꯨꯡꯀꯥꯟ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨ ꯖꯣꯕ ꯊꯥꯕ ꯌꯥꯕꯁꯤꯡꯗꯣ ꯑꯦꯁ ꯑꯦꯁ ꯁꯤ ꯑꯩ ꯐꯖꯅ ꯌꯦꯡꯉ ꯁꯦꯝꯖꯔꯛꯀꯦ ꯑꯦꯁ ꯑꯦꯁ ꯁꯤꯒꯤ ꯖꯣꯕ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤ ꯖꯨꯟꯗ ꯁꯤ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯤ ꯃꯣꯏ ꯀꯦꯂꯦꯟꯗꯔꯁꯨ ꯄꯤꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯣ ꯌꯦꯡꯕ ꯇꯟꯕꯁꯤꯡꯒꯤ ꯊꯕꯛꯇꯤ ꯊꯥꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯌꯥꯝ ꯈꯪ-ꯍꯩꯔꯦꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯃꯇꯥꯡꯗꯣ ꯁꯦꯝꯃꯛꯀꯦ ꯑꯗꯩ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯃꯥꯁꯨ ꯌꯦꯡꯉꯨꯕꯗꯒꯤ ꯑꯦꯛꯖꯥꯝꯗꯣ ꯊꯥꯔ ꯈꯣꯠꯂꯒ ꯃꯥꯏ ꯄꯥꯛꯈꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯅꯤ ꯑꯗꯣꯝꯒꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯅꯤ ꯈꯜꯂ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗ ꯁꯨꯝ ꯏꯁꯇꯥꯔꯠ ꯑꯞ ꯇꯧꯔꯝꯕꯅꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯊꯣꯛꯑꯀꯥꯟꯗ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯀꯌꯥ ꯀꯨꯏꯅ ꯁꯨꯝ ꯂꯦꯞꯁꯜꯂꯨꯕꯒꯤ ꯍꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯠꯇ ꯂꯩꯌꯦ ꯁꯪꯅꯦꯕꯀꯣ ꯁꯤꯗ ꯂꯧꯁꯦ ꯏꯁꯤꯡ ꯆꯤꯡꯊꯣꯛꯄꯗꯀꯣ ꯅꯣꯡ ꯇꯥꯕꯒꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯣ ꯐꯖꯅ 10 ꯂꯣꯏꯈꯤꯕꯁꯤꯡꯗꯣ ꯁ꯭ꯀꯨꯜ ꯑꯐꯕꯁꯤꯡ ꯇꯝꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨ ꯆꯠꯂ ꯈꯣꯠꯂꯒ ꯃꯣꯏ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯣꯏ ꯑꯌꯥꯝꯕ ꯇꯧꯅꯔꯝꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯔꯕꯔꯠ ꯁ꯭ꯀꯨꯜꯒꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯥꯔꯛꯑꯦ ꯃꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗꯣ ꯌꯥꯔꯦꯅ ꯑꯗꯨ ꯇꯧꯁꯟꯅꯕ ꯌꯥꯔꯦ ꯑꯗꯩ ꯑꯇꯩ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯀꯣ ꯀꯣꯃꯦꯠ ꯂꯩꯔꯤꯕ ꯃꯦꯁꯤ ꯂꯩꯔꯤꯕ ꯃꯣꯏꯁꯨ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅꯦ ꯑꯗꯨ ꯌꯥꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯨ ꯋꯦꯕꯁꯥꯏꯠꯇ ꯑꯝꯇꯪ ꯆꯪꯉꯒꯁꯨ ꯌꯦꯡꯊꯣꯛꯄꯤꯔꯣ 10 ꯂꯣꯏꯕꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯌꯦꯡꯕꯁꯤꯗ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗ ꯑꯉꯥꯡꯁꯦ 11 12ꯁꯤꯗꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯦꯟꯇ꯭ꯔꯥꯟꯁꯃꯛꯇ ꯊꯥꯔꯁꯨ 11 12ꯀꯤ ꯁꯤꯂꯦꯕꯁꯇꯅꯦꯕꯀꯣ ꯊꯥꯔꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯀ꯭ꯋꯦꯠ ꯍꯥꯏꯔꯣ ꯀ꯭ꯋꯦꯠ ꯌꯨ ꯖꯤ ꯀꯣꯂꯦꯖ ꯇꯝꯕꯁꯤ ꯀ꯭ꯋꯦꯠ ꯊꯥꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤꯕꯨꯗꯤ ꯇꯧꯗꯦ ꯃꯣꯏ ꯑꯦꯟꯇ꯭ꯔꯥꯟꯁ ꯃꯅꯤꯄꯨꯔ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯥꯗꯤ ꯃꯁꯥꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯗꯨꯝ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯩ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤꯁꯨ ꯃꯣꯏ ꯃꯁꯥꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯖꯣꯕꯀꯤꯗ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ ꯑꯩ ꯁꯨꯝ ꯍꯩꯕ꯭ꯔꯥꯅ ꯌꯦꯡꯉꯝꯕꯅꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯁꯨꯝ ꯇꯧꯔꯤꯖꯥꯠꯅꯤ ꯂꯥꯏꯐ ꯑꯣꯏꯅ ꯍꯣꯔꯦꯟ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯀꯩꯅꯣꯗꯣ ꯁꯦꯝꯃꯛꯑꯒꯦ ꯖꯣꯕ ꯀꯔꯝꯕ ꯖꯣꯕ ꯂꯩ ꯈꯣꯠꯂꯤꯗꯣ ꯑꯦꯁ ꯑꯦꯁ ꯁꯤ ꯂꯩꯕ ꯔꯦꯒꯨꯂꯔꯁ ꯂꯩꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯌꯥꯐꯧ ꯊꯥꯕ ꯌꯥꯏ ꯑꯗꯩ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯊꯥꯒꯦ ꯍꯥꯏꯔꯒꯅ ꯀꯃꯥꯏꯅ ꯊꯥꯕ ꯌꯥꯏ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯁꯨ ꯌꯦꯡꯅꯕꯀꯣ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯦꯅꯤ ꯒ꯭ꯔꯦꯖꯨꯋꯦꯠꯅ ꯊꯥꯕꯗꯤ ꯌꯥꯏꯀꯣ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯗ ꯒ꯭ꯔꯦꯖꯨꯋꯦꯠꯄꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯗꯣ ꯌꯦꯡꯉꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯁꯦꯝꯃꯛꯑꯒꯦ ꯃꯊꯪ